ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯤꯍꯥꯠꯄ ꯑꯃꯅ ꯆꯍꯤ ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯆꯪꯖꯔꯝꯃꯤ ꯑꯗꯨꯒ "ꯑꯩꯕꯨ ꯐꯥꯕꯤꯌꯨ, ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯏ ꯃꯥꯅ ꯃꯤ ꯑꯃ ꯍꯥꯠꯂꯒ ꯃꯐꯝ ꯑꯃꯗ ꯐꯨꯝꯗꯅ ꯊꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯂꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯕꯨ ꯍꯥꯠꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯁꯠꯇꯤꯁꯒꯔꯒꯤ ꯄꯥꯂꯨ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 10 ꯂꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ, ꯀꯔꯀꯥꯄꯥꯠ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯤꯀꯝ ꯀꯣꯂꯤꯌꯥ ꯑꯃꯗꯤ ꯁꯕꯦꯁꯣꯔ ꯀꯣꯌꯦꯜ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ, ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯄ, ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯤꯅꯤꯒꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯅꯤ꯫ ꯃꯇꯝ ꯑꯁꯤ 2003ꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯍꯤ 19 ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯤ, ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯝꯖꯔꯝꯃꯤ, ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯇꯤꯀꯝꯗ ꯍꯦꯟꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯇꯤꯀꯝꯒꯤ ꯃꯃꯥꯟꯅꯕ ꯁꯕꯦꯁꯣꯔ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯗ ꯀꯥꯔꯟ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡꯅ ꯑꯁꯅꯤ ꯀꯧꯏ꯫ ꯑꯁꯅꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯇꯤꯟꯅꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯕꯦꯁꯣꯔꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯁꯅꯤꯅ ꯇꯤꯀꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯤꯀꯝꯅ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯕꯦꯁꯣꯔꯗ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯐꯖꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯕꯦꯁꯣꯔꯅ ꯃꯥꯒꯤ ꯀꯥꯔꯟ ꯑꯗꯨ ꯍꯜꯂꯝꯗꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯑꯁꯅꯤꯗ ꯅꯝꯐꯨꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯃꯥꯡꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯤꯀꯝꯗ ꯇꯝꯂꯝꯃꯤ꯫ ꯇꯤꯀꯝ ꯑꯃꯗꯤ ꯁꯕꯦꯁꯣꯔ ꯑꯅꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯂꯕꯁꯨ ꯅꯨꯄꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯥꯞꯊꯣꯛꯅꯔꯛꯈꯤ꯫ ꯇꯤꯀꯝꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯕꯦꯁꯣꯔꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯔꯕꯁꯨ ꯁꯕꯦꯁꯣꯔꯅ ꯊꯧꯋꯥ ꯁꯥꯗꯅ ꯍꯟꯗꯕꯗꯒꯤ ꯇꯤꯀꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯋꯥꯈꯜ ꯇꯧꯔꯝꯈꯤ꯫ ꯅꯣꯡꯃ ꯇꯤꯀꯝꯅ ꯁꯕꯦꯁꯣꯔꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4 ꯆꯠꯂꯒ ꯂꯩꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯁꯕꯦꯁꯣꯔꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯤꯀꯝꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯀꯣꯛꯇ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯒ ꯁꯕꯦꯁꯣꯔꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯇꯤꯀꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯝ ꯇꯧꯗꯨꯅ ꯁꯕꯦꯁꯣꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯕꯦꯁꯣꯔꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯇꯤꯀꯝꯒꯤ ꯌꯨꯝꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ "ꯁꯕꯦꯁꯣꯔ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ, ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ꯭ꯔꯥ?" ꯇꯤꯀꯝꯅ ꯃꯥꯗꯤ ꯁꯍꯔꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯁꯕꯦꯁꯣꯔꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯤꯀꯝꯅ ꯁꯕꯦꯁꯣꯔꯒꯤ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯅꯕꯒꯤꯗꯃꯛ ꯇꯤꯀꯝꯅ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯇꯤꯀꯝꯅ PCOꯗ ꯆꯠꯇꯨꯅ ꯁꯕꯦꯁꯣꯔ ꯁꯥꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ "ꯑꯩ ꯍꯧꯖꯤꯛ ꯁꯍꯔꯗ ꯂꯩꯔꯤ, ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯐꯪꯂꯦ, ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯜꯂꯛꯀꯦ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯥ ꯊꯤꯒꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯁꯕꯦꯁꯣꯔꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯑꯁꯦꯡꯕꯃꯛꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯜꯂꯛꯂꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯤꯀꯝꯅ ꯑꯁꯅꯤꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯕꯦꯁꯣꯔꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯦ꯫ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯁꯤꯁꯨ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ ꯃꯥꯅ ꯈꯨꯡꯒꯪꯗ ꯂꯥꯛꯇꯕ, ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕ ꯑꯗꯨꯒ ꯐꯣꯟꯁꯨ ꯇꯧꯔꯛꯇꯕ ꯑꯁꯤ ꯁꯕꯦꯁꯣꯔꯒꯤ ꯃꯃꯥ ꯃꯄꯥꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯁꯕꯦꯁꯣꯔ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯈꯠꯂꯝꯃꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯁꯕꯦꯁꯣꯔ ꯑꯁꯤ ꯊꯤꯕ ꯐꯪꯂꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯃꯥꯏꯕꯗ ꯃꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯅꯕ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯕꯦꯁꯣꯔꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥꯅ ꯃꯥꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯑꯗꯨ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯀꯝ ꯑꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯤꯀꯝꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯀꯨꯏꯍꯧꯗꯦ꯫ ꯑꯋꯥꯕ ꯑꯃꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯤꯀꯝꯅ ꯑꯍꯤꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯁꯤ
magi mamangda urami aduga haugalaba matung nungthildana magi mamanabana law khongba makhol kaya ama tarami haiba asi tikamna sabeshorbu hatnaba hotnabada law khonggiba mayam aduni tikamgi punsida hojik nungaina hingba ngamlamkide awaba ama oirami mana su khallami sabeshorgi thawaina mabu otpa neiba tawre haina mayam asina maram oiraga tikamna maiba kaya tanarami magi maphamda thokliba asi yenglami adubu mangda sabeshor uba aduga sabeshorgi law khongba khonjel tabadi leblamde asumna awaba kaya khangduna mayoknaduna lakhibani aduga chahi 19 gi matungda tikamna angakpa thabak ama tawrami 2021 da sabeshorgi yumda chatuna sabeshorgi mapada sabeshorgi maphamda tawkhiba thabak pumba hairamki karamba matamda matau karamna hakhibano haibadu punamak hairami adugi matungda police station da chu chatuna magi maral pumba masana yajarami mahangna magi mamanaba hatlaga phongkhrabani adubu magi mamanabana hojik magi mangda laktuna mabu awaba kaya pi hairamki adugi matungda palot police na sabeshor phumba mafam aduda tokthokhtuna yenglammi haiba matam asida DI Manik Sharmana oirami tikamna haiba mafam aduda police na tokthokhtuna thiba horomki hariba mafam asida sabeshorgi asiba hakchang adu phanglomkhide mafam adugi akoiba kayada tokthokhtuna yenglabasu phangba leramkhide police na tokthokhtuna thiba yaba mafamda thirabasu phangdabadagi tikambu thadoklamki aduga khungang adugi miyam amadi police na tikam asi koki laina amana nare hainaramki mahak asi angauba ama oire hainaramki maram machina dikamna magi mamanaba asibu mana hatpani haina haijarambani asumna dikamna khul adugi miyamda mana magi mamanaba sabeshorbu mana hatpani aduga hojik magi thawaina dikambu awaba kaya pire hairami sabeshorgi mapana machanupa hatkebagi cherak phangnabagi damak polista hairami dikamna hariba asi asengma oirangwani thajaramki dikamna machanupa sabeshorbu hatpa oirangwani haina thajaramki sabeshorgi mapana police khak natana atopa mathak thongba kayadasu wakatlamki hariba case asige matangda khara hena kupna yengsinbinaba hairami mahaki machanupa asi manghiba nate mina hakibani hairami adubu hariba case asida police na yamna serious uina lauramde aduga sabeshorgi mapana su haiba mayam adudagi mahaki macha hatpa mihatpa asibu cherak pinaba yam kana hotnarami 2023 da amuka machanupa hatkiba asigi matangda polista amuka wakalamki mamangda dikam koliana haiba mafam aduda amuka laibak tokthokhtuna thinaba hairami aduga matam kuinadagi sabeshori mapana hona charakpa adu tabiduna detective inspector Sital Basanna mafam aduda amuka laibak tokthokhtuna thinaba hairami 19 April 2023 da sabeshorgi mapana hariba mafam aduda JCB na tokthokhtuna yenglami mafam adudagi saru polang khara segaiba phirol amadi coin amasu phanglamki police na hariba mayam adu khangdoknabagi damak forensic team da thakirami police na hairakpagi matong ina makoina phangliba saru adu hana confirm tawkhini haibadi miyoi amagi sarura natragana atopa sagi saru oibra haiba adu hana khangdokhini DNA test tawruba matong makha tana case asi tawgadoribani haiba case asi makha tana kari karamba maikaida purakpano haiba asi yengminaba tabani aduga DNA gi report asina case asigi achumba mayol adu purakadoribani adubu hojikmaki oina DNA report asi laktribani aduga case asigi chap chaba masana yana magi maral adubu yajaduna cherak pibinaba hairaba phawbada hojikmaki matung ina cherak piba leitri aduga logi matung ina chap chaba evidence leitriba phawba miyoi amabu cherak piba yade hojikmaki oinadi DNA report lakpa asi ngaiba tabani DNA report adugi matung ina case asigi maikai asi purakadoribani hojikmaki oina case asi makha tana thejili aduga tikambu police na phaba leitri makha taba update lakpa matamda soidana mayamda khanghanjaraki
ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯇꯤꯀꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯑꯁꯤ ꯀꯣꯛꯀꯤ ꯂꯩꯅꯥ ꯂꯩꯕꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯍꯥꯏꯖꯔꯝꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯍꯥꯏꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯑꯗꯨꯒ ꯀꯔꯝꯕꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫